Yamna fazaba performance ama Raskumari Tamphamani Hillbilly Academy degi Salasina Bibirami Salasigi feedback kidamakta just number 3 Iche Minada lakchigi. Tamphamani yam phasana sagre expression phasana dawre ko. Thank you, ma'am. Ado nangi khalaiba isai siga nangna sariba jagoi siga ani sina puthalaga nangna mayamda habiti piningiba message se kaino tum tang haram thakacheri oza aina mayamda piningiba message se tumduna pangduna kanaguma kharati dumak leiri aduna aina kanglei magi support logzaraga tumduna pangduna leriba miyoi singsibu amuktang hungatuna may chakliba ima leibakse kandaba yade amuktang ni kansi aina mayamda pizaninga message. Thank you. Thakacheri cha matangi contestant konkunchek